Lorbo. मैम चैनल से टॉप वीडियो तोानब हाँ तोान टॉपिक नमजागे है बैंकिंग कनो चैनल से वीडियो से खरा कनो लिमिटेड है टॉपिक नांगा लेटना जवा लेरपने कोई थामुक्ति फारे रिव्यू रिव्यू है रिव्यू रिव्यू है गाड़ी मरम खांगदम एक्सपीरियंस है अभी थोड़ा गाड़ी से कमाई कमाई तौर नुआब्रा तई गाड़ी कंपेयर तब कमाई तौर ममन कमाई तौर वीडियो ब्लॉग शेयर तौजगे अहमद कुब चैनल अदोम की बेंग सीरीसीना कहो तौ अंथोखरबने मैम अमतंग सीरीसीना SEEC रिसी RISHI चैनल अमतंग सब्सक्राइब अमतंग तौसनबियो अहम बेसिक कहोद लाजगे गाड़ी मरमको हाउ नमूने गाड़ी मा कंपनी से माई ममिंग से जवा कौए जवा से हाँ अरीब गाड़ी ने मैम खंगब यानी जवा से थाई गाड़ी कंपनी ने मासे मुतुरब मा गाड़ी मैनुफैक्चर तौरुद्रे मांगुरे महिंद्रा कंपनी तौर गाड़ी से इंडिया मोई नौना लॉन्च तौरपने नौना सारपने अगर गाड़ी की मॉडल दी जवा 42 जवा 42 है जवा 42 जी मखल जी अनीहुम ले मखल अनीहुम ले माई मखल से मखल जवा 42 कहो डिस्क ब्रेक से ममांग खतंग याव डिस्क ब्रेक से रियर की यादब तो उलके रियर की डिस्क ब्रेक यादे मागी इंजिन की मौं से येंगो सिना खितंग मोइगी कनो मरोनम है याम कन्नी खंग्रे फर्स्ट इंडिया की अहमद इंडिया की बाइक अहम कनो यावेन है कई बाप ताद्रे गाड़ी मरम याम कुन खंगो नतमने जस्ट गाड़ी से खतंग उटके मैम कनो तौजरपने सिदो मागी कूलर जावे की गाड़ी अचौबी रेडिएटर की टाइप हाफेट तौे माइजे कूलर से फैन याजई मसा की गाड़ी से हेक सागलप मसाना ऑटो फैन उजरे मागी थाव हानबूरीद कूलें फ्रंट व्यू तो लाके फ्रंट व्यू येंगो मागी कनोजे हेडलैम्प से खितंग पीए मोंगदी दाई मागी मीटर से खतंगनी मीटर मुतंग यावरेसिदा मीटर ममने सिगी कंपेरिजन रॉयल एनफील्ड अमुतंग तौजरकेको मथंग लेरगा तौजरके अहमदी गाड़ी से व्यू अमत उलके टेंकी से येंबिरो टेंकी से खरा जो पाए खतंग जो नाकन चाथोए गाड़ी मॉडल की गाड़ी से याम फजैन खनजे बैक व्यू मनिंगोम नमजरके गाड़ी से डबल साइलेंसर पाइप ने 6 गियर ने BS5 मासे सीसीना 300 सीसी होइबको है माई मंगक लोक चिंतंग हाइरकेको माई कनोजे मंगक की लोक से लेरे
sida ama leire mangak kina sida happy ko mai ja aduga taina sida happy nakanda hanagi thainagi adu mai show ji tang thari yenge start chi ko sadam tang tawi yenge ji makhon ji pai makha sang sa pai na ni duga magi price hai tare ko price si khoi sidadi manipur da actually magi showroom magi authorized showroom de leite mapan da Guwahati da khoi khoi na khoda Guwahati de le duga I gari ji Guwahati de gi mapan si amazona te khoi manipur da magi tongana retail dukan hai tare showroom ji na te khoi gi Thangal Bazaar gi United Bank of India nakanda leibne adu gi nakanda khoi gi Royal Enfield gi part ka yon dukan leibne अधिकारी शॉप आइब स्टोर आइब आई डायरेक्ट खंगदे की मानबी दुकान है मागी दगी तौर लौबने दो भाई एक्स शोरूम प्राइस तदी मसी 175 80 की टाइम ले दो माले अदाई चांग हाइफेट ले वाले दो आइना सिदा लौबददी मोइगी कनो चार्ज कार्गो चार्ज कुरियर चार्ज अदगी सि पुरकपददी याम फजन पुरे मोइना गाड़ी पुरकपदा आई डायरेक्ट कनो दे लौरकपने गोदाउन दे चंगा लौरे पैकिंग याम फजन तौरे पैकिंग नाकंदा गाड़ी सोक्तनबको याम फजन तौरे कंटेनर जे मोइगी गाड़ी की कंटेनर आपपनते कार्गो की तोमान आपपनिना मोइना सोक्तनबानी याम फजना युमजल माई गासे कोई फजन तौरे अदुना गाड़ी से कितंग मोइना कार्गो चार्ज मन खरे हेलेदुना अराउंड 190 to 195 अदमाइना चांगे नंबर याउद्रिङे दा ऑन रोड सिनते रजिस्ट्रेशन लाइसेंस इंश्योरेंस यावरगा अदुम अनि दि हेलानी खरा सुगुमने दुगा सिगी मथंग गाई नाइनिंग जी गोयल फिल का सिगी कितंग कंपैरिजन मचाम दि तौनी अदु गोयल फिल गाड़ी जे याउ याउ के दुना माइक केनो मरम द काके अदुना मथंग सिगी मथंग केनो से कंपैरिजन जा तो लोकेशन मुम द तौजर के कोइ जो कोइ लेकाई की खरा कितंग फजब मफम जिंग येंग लाक जावरे जी मथंग मफम तंग येंग के ना अयोकी इंजीनियरिंग कॉलेज sama sabadu ki ko taikre adu sonda le idina ki jo engineering college ki part of bane ki je ki agar la hu ila ga hello wow itu ba Somda, tang lam la dum tong ya dum. Ubra. Ha. Sida ada construction nama u je si jo magi khoi sigi institute sigi magi saru amani si lambi jing je hana di kemta labu ma tawra mane to si lei di khara mafam je khara noi thoi ha ta explore me am la ko mafam di dum phajab ne hana je am sai mà thích gì làm phật giáo này chinh cho hàng này đi làm phật giáo này thì phật giáo tôi cái tăng đi photo k래 mà phẩm cho location si cái tăng phật giáo cái tăng vô mà thì mà làm được cho cái scenario này boleh ba lúc đó thì ai coi na lecture đi vào location đi na brick farm này hàng này ai vào brick farm tu mai tu thôi kita left ke mana left ayam mana di left ke mai di ayam याद रहे ini ke ya ini shed ke ya itu याद रहे ini garim le juga an meni juga aduga jik ai somna dana ke sedi gumna meter sigi meter ji digital oi ko sida ja naming view sida pulap yaw ne thau gi meter yaw re adagi abs magi adugi meter yaw re battery meter yaw re adagi somde starter sigi starter ni tra kolen gira na kolen ki meter yaw re em na digital sida yaw re ko aduga Royal Enfield da yaw de aduga magi CG 300 ne aina johan haigre
Royal Enfield 350 ꯑꯗꯩ 500 ꯃꯊꯪ ꯂꯩꯔꯦ ꯑꯗꯒꯤ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯀꯩꯅꯣ ꯍꯥꯏꯔꯁꯦ ꯃꯥꯒꯤ ꯆꯥꯎꯕꯒꯤ ꯁꯥꯏꯖꯁꯦ ꯒꯥꯔꯤꯗꯤ ꯈꯔ ꯅꯦꯝꯃꯦ Royal Enfield ꯀꯝꯄꯤꯌꯔ ꯇꯧꯕꯗ ꯑꯗꯨꯒ ꯒꯥꯔꯤ ꯋꯦꯠꯁꯨ ꯈꯤꯇꯪ ꯂꯥꯏꯠ ꯑꯣꯏ ꯈꯤꯇꯪ ꯌꯥꯡꯉꯦ ꯑꯗꯨꯅ ꯑꯗꯨꯒ ꯃꯈꯣꯟꯗꯤ Royal Enfield ꯑꯗꯨꯝ ꯍꯧꯔꯦ ꯑꯗꯨ ꯍꯧꯔꯦ ꯑꯗꯨꯃꯗꯤ ꯅꯣꯏꯁꯨ ꯑꯗꯨꯝ ꯇꯥꯕꯗꯨ ꯈꯪꯉꯝꯃꯅꯤ ꯃꯈꯣꯟ Royal Enfield ꯍꯧꯋꯤ ꯑꯗꯒꯤ ꯒꯥꯔꯤ ꯆꯥꯎꯕ ꯒꯥꯔꯤ ꯋꯥꯡꯕ Royal Enfield ꯑꯗꯨꯝ ꯍꯦꯜꯂꯦ ꯑꯗꯨꯒ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯅ ꯒꯥꯔꯤ ꯈꯔ ꯌꯥꯡꯉꯦ ꯑꯗꯨ ꯒꯥꯔꯤ ꯂꯨꯝꯕ ꯄꯥꯝꯕ ꯃꯤꯗꯨꯅ ꯑꯔꯨꯝꯕ ꯄꯥꯝꯕ ꯃꯤꯗꯨꯅ Royal Enfield ꯅꯨꯡꯉꯥꯏ ꯍꯥꯏꯔꯅꯤ ꯒꯥꯔꯤ ꯈꯔ ꯌꯥꯡꯉꯦ ꯀꯟꯇ꯭ꯔꯣꯜ ꯈꯔ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯟ ꯃꯔꯛꯇ ꯄꯤꯠꯄ ꯂꯤꯠꯂ ꯊꯧꯕꯗ ꯁꯤ ꯈꯔ ꯅꯨꯡꯉꯥꯏ ꯁꯤ ꯒꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ Royal Enfield ꯇꯥꯏꯞꯇ ꯇꯧꯗꯦ ꯈꯔ ꯌꯥꯡꯉꯦ ꯑꯩꯈꯣꯏꯒꯤ ꯄꯜꯁꯔꯒꯤ ꯇꯥꯏꯞꯇ NS ꯀꯩꯀꯥꯒꯤ ꯇꯥꯏꯞꯇ ꯈꯔ ꯒꯥꯔꯤꯁꯤꯅ ꯐꯤꯡꯉꯦ ꯄꯤꯀꯞꯇꯤ ꯌꯥꯝ ꯂꯩ ꯄꯤꯀꯞꯇꯤ Royal Enfieldꯒꯗꯤ ꯁꯤꯒꯤꯗꯤ ꯄꯤꯀꯞꯇꯤꯁꯤꯅ ꯌꯥꯝ ꯊꯤꯅ ꯍꯦꯜꯂꯦ ꯄꯤꯀꯞꯇꯤ ꯑꯗꯨꯒ ꯂꯣꯡ ꯖꯔꯅꯤꯗꯗꯤ ꯑꯩ ꯂꯣꯡ ꯗ꯭राꯏꯚꯇꯤ ꯇꯧꯔꯒ ꯌꯦꯡꯗ꯭ꯔꯤ ꯑꯗꯣ ꯂꯣꯡ ꯗ꯭राꯏꯚꯇꯗꯤ Royal Enfield ꯍꯦꯜꯂꯛꯄꯁꯨ ꯌꯥꯏ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄꯔꯁꯄꯦꯛꯇꯤꯚ ꯍꯥꯏꯇꯥꯔꯦ Royal Enfield ꯄꯥꯝꯕ ꯃꯤ Royal Enfieldꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯄꯥꯝꯕ ꯃꯤꯅ ꯄꯥꯝꯃꯛꯑꯅꯤ ꯑꯗꯩ ꯁꯤ ꯄꯥꯝꯃꯦ ꯍꯥꯏꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯩꯁꯨ ꯁꯤ ꯃꯃꯥꯡꯗ 350 ꯑꯃ ꯊꯧꯔꯝꯃꯦ ꯑꯗꯣ ꯄ꯭ꯔꯣꯁ ꯑꯦꯟ ꯀꯣꯟꯁ ꯑꯗꯨꯝ ꯌꯥꯎꯋꯦ Royal Enfieldꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯄ ꯁꯤꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯄ ꯁꯤꯅ ꯌꯥꯡꯉꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯥꯏꯗ ꯑꯗꯨꯝ ꯏꯟꯊꯣꯛ ꯏꯟꯁꯤꯟ ꯇꯧꯕꯗ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏ ꯊꯣꯛꯄ ꯒꯥꯔꯤꯗ ꯏꯟꯕ ꯑꯗꯨꯝ ꯌꯥꯏꯑꯕ ꯅꯨꯡꯉꯥꯏ Royal Enfield ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯏꯟꯊꯣꯛ ꯏꯟꯁꯤꯟ ꯇꯧꯕ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯈꯔ ꯋꯥꯕ ꯍꯛꯆꯥꯡꯁꯤ ꯈꯔ ꯍꯥꯏꯗꯤ ꯋꯥꯡ ꯆꯥꯎꯕ ꯃꯤ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯗꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯠꯁꯤꯗꯗꯤ ꯆꯞ ꯆꯥꯔꯦ ꯒꯥꯔꯤꯁꯨ ꯀꯟꯇ꯭ꯔꯣꯜ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯊꯥꯎ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯤ ꯊꯥꯎ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯊꯥꯎꯁꯤ Royal Enfieldꯒ ꯑꯣꯜꯃꯣꯁ ꯑꯗꯨꯝ ꯃꯥꯟꯅꯩ ꯑꯗꯨꯝ Royal Enfieldꯅ ꯄꯤꯔꯤꯁꯤꯅ 37 ꯑꯗꯨꯃꯥꯏꯅ ꯄꯤꯕ ꯃꯥꯜꯂꯦ ꯃꯥꯅ 35 ꯀꯤꯂꯣꯃꯤꯇꯔ ꯑꯗꯨꯃꯥꯏꯅ ꯄꯤ ꯑꯗꯨ ꯑꯩ ꯗꯥꯏꯔꯦꯛ ꯑꯩꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯅꯗꯤ ꯑꯩ ꯗꯥꯏꯔꯦꯛ ꯍꯥꯞꯄꯒ ꯊꯧꯔꯒꯗꯤ ꯊꯥꯎ ꯂꯤꯇꯔꯗꯨ ꯑꯗꯨ ꯆꯦꯛꯇꯤ ꯇꯧꯗ꯭ꯔꯤꯗꯣ 200 ꯂꯤꯇꯔ ꯂꯨꯄꯥ 200ꯒꯤ 200ꯀꯤ ꯍꯥꯞꯄꯗ ꯀꯤꯂꯣꯃꯤꯇꯔ ꯀꯩꯅꯣꯃꯨꯛꯇꯤ ꯊꯧꯋꯦ 50 ꯑꯞ ꯗꯥꯎꯟꯃꯨꯛꯇꯤ ꯊꯧꯋꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯁꯦ ꯀꯌꯥꯃꯨꯛ ꯊꯧꯔꯤꯅꯣ ꯑꯗꯨ ꯃꯌꯥꯝꯅ ꯀꯥꯜꯀꯨꯂꯦꯠ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯇꯩ ꯃꯤ ꯊꯣꯏꯗꯣꯛꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯃꯥꯡꯒꯤ ꯍꯥꯏꯗꯤ ꯃꯃꯥꯡꯒꯤ ꯀꯩꯅꯣ ꯍꯥꯏꯔꯁꯤꯗ ꯁꯤꯒꯤ ꯐ꯭ꯔꯦꯝ ꯑꯃ ꯌꯥꯎꯔꯤꯕ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯃꯗꯨꯗ ꯐ꯭ꯔꯦꯝ ꯑꯃ ꯌꯥꯎꯔꯤꯁꯤꯅ ꯌꯥꯝꯅ ꯁꯤꯅ ꯒꯥꯔꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯒꯥꯔꯤꯁꯤ ꯌꯥꯝ ꯀꯟꯕꯒꯤ ꯃꯑꯣꯡꯅꯦ ꯃꯥꯏꯁꯦ ꯁꯤꯒꯅꯦꯜ ꯂꯥꯏꯠ ꯈꯔ ꯄꯤꯛꯑꯦ ꯄꯤꯛꯄꯅꯤ ꯁꯤꯒꯅꯦꯜ ꯂꯥꯏꯠ ꯄꯤꯛꯑꯦ ꯁꯥꯏꯠ ꯒ꯭ꯂꯥꯁ ꯌꯥꯎꯕꯅꯦꯅ ꯂꯧꯊꯣꯛꯈꯤꯕꯩꯅꯦ ꯁꯥꯏꯠ ꯒ꯭ꯂꯥꯁꯁꯦ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯒꯥꯔꯤ ꯈꯔ ꯅꯦꯝꯃꯦ ꯃꯈꯥꯒꯤ ꯒꯥꯔꯤ ꯍꯥꯏꯁꯦ ꯒꯥꯔꯤ ꯅꯦꯝꯕꯗ ꯅꯠꯇ꯭ꯔꯦ ꯏꯟꯖꯤꯟꯁꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤꯒꯤ ꯂꯣꯟ ꯍꯥꯏꯔꯒꯅ ꯒꯥꯔꯤꯒ ꯏꯟꯖꯤꯟꯒ ꯃꯈꯥꯒꯤ ꯀꯩꯅꯣꯁꯦ ꯑꯅꯤꯁꯤ ꯌꯥꯝ ꯅꯦꯝꯃꯦ ꯑꯗꯨꯗꯨꯅ ꯒꯥꯔꯤ ꯃꯤ ꯑꯍꯨꯝꯒ ꯇꯣꯡꯕꯗꯤ ꯈꯔ ꯋꯥꯏꯌꯦ ꯃꯤ ꯑꯍꯨꯝ ꯇꯣꯡꯁꯤꯜꯂꯒ ꯈꯤꯇꯪ ꯂꯛꯀꯤꯡꯒ ꯕ꯭ꯔꯦꯀꯔꯒ ꯂꯩꯕ ꯃꯐꯝꯗꯗꯤ ꯑꯗꯨꯝ ꯈꯦꯠꯂꯦꯕ ꯒꯥꯔꯤꯁꯦ ꯒ꯭ꯔꯦꯛ ꯑꯗꯨꯅ ꯃꯌꯥꯝꯅ ꯂꯩꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤ ꯒꯥꯔꯤꯁꯤ ꯊꯧꯕꯗꯤ ꯌꯥꯏ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯥꯁꯇ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯔꯛꯀꯦ ꯃꯌꯥꯝꯅ ꯂꯩꯒꯦ ꯍꯥꯏꯔꯒꯗꯤ ꯊꯧꯕ ꯌꯥꯏ ꯒꯥꯔꯤꯁꯦ ꯑꯗꯨꯒ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯆꯧꯕꯅ ꯊꯧꯔꯒꯗꯤ ꯈꯤꯇꯪꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯒꯥꯔꯤ ꯈꯤꯇꯪ ꯄꯤꯛꯄꯅꯤ ꯃꯤ ꯈꯔ ꯆꯥꯎꯔꯒꯗꯤ ꯒꯥꯔꯤꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯋꯥꯠꯂꯦ ꯆꯥꯅꯕ ꯋꯥꯠꯂꯦ ꯈꯤꯇꯪ ꯒꯥꯔꯤ ꯃꯣꯗꯦꯜꯗꯤ ꯐꯖꯩ ꯑꯩ ꯍꯥꯏꯔꯒꯗꯤ Royal Enfieldꯗꯒꯤ ꯁꯤꯒꯤ ꯒꯥꯔꯤꯁꯤꯅ ꯑꯩꯒꯤ ꯋꯥꯈꯜꯅꯤꯀꯣ Royal Enfieldꯅ ꯍꯦꯜꯂꯦ ꯍꯥꯏꯕ ꯃꯤꯁꯨ ꯌꯥꯎꯔꯛꯀꯅꯤ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯒꯥꯔꯤꯒꯤ ꯃꯣꯗꯦꯜꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯐꯣꯔꯦꯟꯒꯤ ꯒꯥꯔꯤꯒꯤ ꯃꯑꯣꯡꯅꯦ ꯖꯋꯥꯁꯨ ꯐꯣꯔꯦꯟꯒꯤꯅꯦ ꯑꯗꯣ ꯃꯣꯗꯦꯜꯁꯤꯗꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯕꯥꯏꯛꯁꯤꯡ ꯑꯗ ꯂꯩꯔꯤꯕ ꯕꯥꯏꯛꯁꯤꯡꯁꯤꯗꯒꯗꯤ ꯐꯣꯔꯦꯟꯒꯤ ꯃꯑꯣꯡꯗ ꯊꯧꯕ ꯌꯥꯕ ꯕꯥꯏꯛ ꯑꯍꯣꯡꯕꯗ ꯍꯥꯏꯇꯥꯔꯦ ꯂꯣ ꯀꯣꯁ ꯍꯥꯏꯇꯥꯔꯦ ꯃꯦꯗꯤꯌꯝ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗꯗꯤ ꯁꯤꯒꯤ ꯃꯣꯗꯦꯜꯁꯤ ꯌꯥꯝ ꯐꯖꯩ ꯋꯥꯈꯜꯗꯗꯤ ꯁꯤꯒꯁꯨ ꯐꯖꯕ ꯃꯣꯗꯦꯜꯗꯤ ꯍꯧꯖꯤꯛ ꯑꯇꯥꯡꯕꯗꯗꯤ ꯂꯩꯔꯝꯒꯅꯤꯀꯣ ꯁꯤꯒꯤ ꯀ꯭ꯂꯥꯁꯁꯤꯗꯗꯤ ꯁꯤꯅ ꯏꯍꯦꯟ ꯍꯦꯟꯕꯅꯤꯡꯉꯤ ꯒꯥꯔꯤꯗꯤ ꯈꯤꯇꯪ ꯄꯤꯛꯑꯦ ꯑꯗꯨꯅꯦ ꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯑꯩꯒꯤ ꯀꯩꯅꯣꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯀꯩꯅꯣꯁꯦ ꯒꯥꯔꯤꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯒꯤ ꯃꯈꯥ ꯇꯥꯕ ꯀꯩꯀꯩ ꯂꯩꯔꯒꯅ ꯀꯩꯅꯣ ꯀꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯇꯧꯖꯔꯛꯀꯦ ꯑꯩꯅ ꯉꯁꯤ ꯁꯤꯒꯤ ꯁꯦꯝꯃꯤ ꯃꯔꯝꯁꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯒꯥꯔꯤꯁꯦ ꯂꯩꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯀꯩꯒꯨꯝꯕ ꯒꯥꯔꯤꯁꯦ ꯁꯤꯗ ꯂꯩꯇꯕꯅꯤꯅ ꯃꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕ ꯃꯤ ꯌꯥꯎꯔꯝꯃꯗꯤ ꯍꯥꯏꯕꯒꯤ ꯑꯩꯅ ꯑꯗꯨꯝ ꯁꯦꯝꯕꯅꯦ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯒꯥꯔꯤꯒꯤ ꯃꯔꯝꯗ ꯈꯪꯕꯒꯤ ꯌꯥꯝꯅ ꯑꯗꯨꯒꯤ ꯅꯠꯇꯦ ꯈꯪꯅꯤꯡꯕ ꯌꯥꯎꯔꯝꯃꯒꯗꯤ ꯃꯅꯤꯄꯨꯔꯗ ꯁꯣꯔꯨꯝ ꯂꯩꯇꯕꯅꯤ나 ꯀꯌꯥ ꯄꯤ ꯑꯗꯒꯤ ꯀꯃꯥꯏ ꯒꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯥꯏꯗꯤ ꯒꯥꯔꯤꯁꯦ ꯂꯩꯔꯝꯗꯥꯏꯗ ꯃꯤ ꯑꯗꯨꯝ ꯈꯪꯅꯤꯡꯉꯦꯗꯅ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯑꯗꯒꯤ ꯂꯩꯊꯣꯛꯎꯔꯒ ꯒꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯔꯝꯗ꯭ꯔꯗꯤ ꯍꯥꯏꯕꯒꯤ ꯑꯗꯨꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯥꯏꯐꯦꯠ ꯈꯪꯅꯤꯡꯕ ꯃꯤ ꯌꯥꯎꯔꯝꯃꯒꯗꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯅꯦ ꯑꯗꯣ ꯏꯟꯖꯤꯟꯗꯤ ꯈꯔ ꯁꯥꯒꯠꯂꯦ Royal Enfieldꯒꯤ ꯏꯟꯖꯤꯟ ꯁꯥꯕ ꯈꯤꯇꯪ ꯍꯦꯜꯂꯦ ꯁꯤꯅ ꯁꯤꯃꯁꯨ ꯍꯥꯏꯔꯝꯒꯦ ꯑꯐꯕ ꯐꯠꯇꯕ ꯄꯨꯂꯞ ꯁꯤꯌꯥꯔ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯍꯌꯦꯡ ꯃꯌꯥꯝꯅ ꯂꯩꯔ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯑꯗꯨꯗ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯒ ꯑꯇꯩꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯆꯦꯅꯦꯜꯗꯨ ꯃꯃꯤꯡꯁꯨ ꯑꯣꯟꯈ꯭ꯔꯦ ꯑꯩꯅ ꯍꯥꯏꯖꯔꯦ ꯑꯗꯨꯅ
ꯅꯧꯅ ꯚꯤꯗꯤꯑꯣꯁꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯥꯔ